Kuki Zo singna chathok chatsin tawbada lambi thingba yauna apanba pi haiduna Committee on Tribal Unity Cotu na Hayeng ayuk Pung mari dagi numidang wairam Pung mari taba fawba Kangpokpi district ta total shutdown Laothokhre. Cotu ge information and publicity ge maikai dagi ngarang thokhiba chero lamada Leimakhong ge army cantonment ge MAS contractor ge sinmi ama mafum khangdana mangkiba sida fongnaba security force na thiba humagi thabak chathariba sida Cotu na su sogatli adum oinamak thokliba irang asigi manungda Kuki Zo ge miyamna tampakta chatpa yadaba amadi maitai singna su chingda chatpa yadana leiriba fiba masida Leimakhong ge area da Kuki Zo singna sathok sasin tounariba lambi sing thingjinba si achumba natte Kuki Zo ge area da chathok sasin tawbada apanba piroidabani maramaduna security force na lambi thingjinduna thambasi athubada handokadabani haibagi demanda pung tarani thoige total shutdown asi chathagadabani khongjang asigi manung channa gamgifai Saparmaina Kaichal Manbi Military Colony Thomas Ground Kangpokpi Saikul Leimakhong Kangchup amasung New Kaichal Manbi ge mafum singda paktak nana khongjang sing changsingani haidi masida natana Kuki Zo sing chathok chasin tawba lalon itiki thabak yauna lanai amasung lainga ki loisang sing numit asida thong lon nabasu Cotu na khangalakli